ngasi phongkiba si phongsing amasum thokiba thawdo wathok singdigi maruoibi I pausing khongasaraga Manipur top channel gi maikedi myamna thamjigi hanbada Major S Saizada satakiba imbus nati kumsing inglising amaga samapan maudraga nipan gi August kunga mapan gi kwa kaithel akam lekaida thokiba numai kap kiba gi thawdokwa kwa kaithel gi firing incident laikhidraba Major Simraingam Saiza amasum haka satminaba Nagaland gi matamdugi speaker yauna Nagaland gi armed police gi uniform set pa yauna makhoi mangada satakiba thawdok imbus nati mihathina hathibani sai kunga homdoi suraba case asigi asumba haujik sumahak na ngaidi haina laikhidraba es Saiza gi loinabi Pemla Saiza na phungdorakli haukiba inglising amaga samapan maudraga nipan gi August kunga mapan gi kwa kaithel gi firing incident laikhidraba Major Saiza gi kungumdoi suba death anniversary ga loinana laikhidraba si Opendro Commission na linkhalamba report of kwa kaithel akam laikai firing inquiry commission extrajudicial execution victim families association ifamna miyamda sinnabagi thauram ngasi mantrifki ta leiba Saiza residence Pahare Park ta pangthokre thauram aduda laikhidraba Major S Saiza gi loinabi Pemla Saiza na hai mahak masamak lukrabi ama oina natragana army officer gi loinabi ama oina thaudo aduda laikhidraba matamdugi Nagaland gi speaker yauna makhogi damak justice pami mari leinaba miyoi singna asumba puthok piu hai kenasu pausina makhatana phungdorakli atopa paw amana Taliban fighter amana Afghan folk singer kaptuna hatkre Afghanistan gi Arab Singi province amada Taliban fighter amana mathong maram khangna Afghan folk singer ama kaptuna hatokre haina laikhidraba saisakpa dugi imung manungda ngasi phongdokre Taliban sing Afghanistan da lengak sasan pai khrabadi miyot minai amadi pak san mihat mipun chatharaglagani haina Afghan miyam nangang naribadu achumba maikai da lakpagi saktam amada Taliban fighter aduna folk singer adu maram irei leitana hatokpikhibani Laiba aduda musician amatta laibi yaro haibigi ingit Taliban pirakpani sohari sayolani gi mamangda Taliban Afghanistan kunung Kabul khudum changraba matungda United States na itihasik oiba mawongda Afghanistan gi mipairaba miyam honnabigi thabak chatharingai serakta Fawad Andarabi kauba folk singer adu kaptuna hatkibani handakta Islamic State ta affiliate tauba suicide bombers sing attack sa tharaktuna miyoi samaga marfu hatkraba matungda Taliban Kabul airfield gi akoibda security gi section thorang hena kankarhalakli ngarang thangja numita Britain Kabul dagi aeroplane da mi puthokpagi thabak mapung fana lusingrabani hainsu pausina makhatana phongdorakli atopa paw amana mo Afghanistan gi hanagi president Ashraf Ghani na khudakta CN khibadu achauba maralni Taliban Saliba August tha asigi taraga manga da Taliban fighter singna Kabul khudum chanduna Afghanistan bu control tawrabusu santi oina lengak sasan sinaraknaba Ashraf Ghani gi ingit ngaiduna Taliban singna khangduna lekhi sairaktura mahakna yamna thuna misielamagi wakhalunda Afghanistan thadoptuna CN khiba maramna Sadaran miyamna Taliban singumi paiba made akiba pokan kibani miyeng asomda yeng labadi Ashraf Ghani gi asoba maralai haina Taliban gi wangang loi Suhel Sahina kana kandem tawkhre August taraga mangagi matungda leba adu oirakli ba law and order amasum rajniti gi sarang nabasing adu Ashraf Ghani gi daite ni haki Taliban singi Kabul khudum chalabasu hanigi president aduga santi oina wari sanaduna Taliban leadership sakti sinnarakani habigi wakhalonda Taliban fighter singna Kabul gi gate wangmada Ghani gi wapam amadi ingit ngaiduna leirabasu maki aron balambi da tumina CN khiduna mireiba yaukhibani Afghanistan haujik leiriba ahobasing lutpat ki thaba amadi numai kapnaduna mihat mipun chatharibe mayam sigi teksa khudima makna pugadabani haina sahina makhatana su phungdoki haidi atopa paw amana Khongjang Changsilliba laumi singna September kunga mangada Barat ban Koukkhre Haryana gi CM na official sing Koukhtkhre mamang saida parliament pass tokiba farm lo ohungi mayokta yaningdaba phungdoktuna Delhi da Khongjang Changsinduna lakliba laumi singi protest tha tara mapung farak pagaloinana laumi singi
umbrella organization ama oiriba samjuta kisan morsa na lakliba September 15 da Barat Banth taunaba lakthokre laumi singya akanba khongjang asida mangjil thana saruk yariba farmer activist Yogendra Yadav na phongdokhibagi matungina ngarang thangja numita Karnan area police na lathi charge tawbada khongjang changsinbada saruk yaba protester amma ka hena sokpadigi laikhidre hairi laikhidraba laumi protester adu Rampur Jatan village tagi Sushil Kajal kauba miyoi amani sohaiki sinomni akali dal gi lusingba Manjidar Singha Sirsana phongdokhibada laumi adu Haryana police ki khutta laikhidabani Sub Divisional Magistrate ki order matungina Haryana Police na lathi charge tawbada Sushil Kajal laikhitabani mahak ki makokta police na hanjin lathi charge tawki haina phongdokhi saira sida state aduda haujuk oirakliba law and order gi fibam adugi yenglaga Haryana gi Chief Minister Manohar Lal na mahak ki Chandigarh da leba yumda minister sing amasum state lenga ki makok thong sel singi oiba mifam ama Koukhtkhre laumi singna satharakliba ka henjinba makhalgi agitation adu matau karamna mayoknagadaki haibigi matangda mifam maduna warep lawgani suhari nakalamaramda Haryana gi Nuhada pangthokiba kisan mahasbagi thoramda paumisingna wangangbada samjuta kisan morsa gi lusingba darshan pal singhana kha thangwa Haryana Mewat ki laumi singda Delhi gi lambi khudima athingba thambina ba appeal tokhi samjuta kisan morsa na Delhi gi akoiba mafam sing laumi singna thachinduna thamna ba thorang pekhalagani mission UP haiba ama state atugi Muzaffarnagar Mahapanchayat lakliba September 5 da changsilagani haina su kisan morsa du gi lusingba Darshan Pal Singhana phongdokhi haina su pausna makhatari loisilakpoina to papawamana Yemen da Hauti singna attack sa tharakpada kuntra sire kun sokle Yemen gi khwaidigi chawba airbase amada numaijing numita attack sa tharakpada miyoi kuntra siraga miyoi humfu henbana sokle haidi attack asi government na khudum chanduna leiba kha thangba province Lahis ki Al Anad area base sa tharakhibani Malem gi lebak singna sakhangba madi Saudi Arabia na sawgatliba Yemen government amadi Iran na sawgatpa hauti rebel singi marakta kumja English singi taraga mari dagi lan sokna duna lakhibani military wongangloi Muhammad Al Nakif ki matungina sapsab misingdi haidana asu apan asiana khara nangle haiki hauti rebel singna missile amadi drone attack airbase asida sa tharakpada asu apan asiana mayam asi nangkibani masak mamingda hainingdaba Pro government wangang loyamana government ki maikaida misimina sauna nangle habitu yajakre Houthi rebel ki maikaidi ki makoina Al Anand air based military peresatharingai drone attack sataki maduda high ranking intelligence officer yauna miyoi kya khatpa ngamkhre sohari Yemen gi Hithangpham city Eden gi kilometer humfu lapna leiba Al Anan airbase asi US lanmi singsu station tawduna leiba mafamni adubo kumja English singani ga taraga mari hauti rebel sing airbase asi thuwai khibani kumja English singani ga taraga mangada government forcing na mafam asi amuk lauksin bangam khibani numaijung numita satharakib attack asi da yamdrabada pokhaibi gi makol ahum airbase asi da taba phangki haina government ki pauda haidi drone sing da bomb haplaga airbase asi da hauti rebel singna attack sa tharakibani hauti rebel singna Yemen gi awang thangba saruki lam ayamba kudum chanduna laikhrabani loinana capital Sanasu lokshin khibadagi malem gi lebak singna sakhangba Yemen government exile da salaiduna leiraga military coalition rebel sing asibu thengduna leiribani ayu anganba lanmi sing exercise tawringai attack sa tharakpa sida sokhiba kaya mapang lanmi kya na puduna sian uba phangki haina medic singna su phongri mamang da su hauti rebel sing airbase asida kumja English sing ni taraga mapanda drone attack sa thabada lanmi taruk sikibani haina spouse na makata na phongdorakli do haujiko nadi me matang sa lusinjarage du maru e pau singnaragadi marak thana dum update pizaraken channel sigi mekedi ki thamjere masum pathoksa gi beda so ki plan ki biors me mangak pigene thank you